MLA Yumnam Khemchand Indiagi Ahanba Oina traditional Taekwondoda 5suba dan Fangle. Rural Development Minister Oidamba BJP gi MLA Yumnam Khemchand South Korea gi Global Traditional Taekwondo Federation na 5suba dan pirakre. Seoul da pangthokpa thauram amada Global Taekwondo Federation gi President Jun Lee na lusingba Grandmaster Taruk na Khemchand 5suba dan gi certificate khusinakhe. India gi National Traditional Taekwondo Martial Art 5suba dan fangba mahakna ahanba ne kumja 2023 gi October da Global Traditional Taekwondo Federation na pangthokpa changyengda mai pakbadagi 5suba dan pikhe. Adubu matamdu da mahak Kanglup ki irang na maram oiraga Manipur thadokpa yakhidavana certificate lawba ngamkhidavane. Masaki chahi humpugani thoi suraba Khemchand na kumja 1984 da All Assam Taekwondo Association gi founder president oikhibaga masana asi chawkhana bohanavada maru oiba thaudang lawdun lakhe. Mamang da mahak Taekwondo Federation of India gi vice president oina su thau puram lai. Manipur police na aranba pau thadoktu na miyam chamam na halle club Wangoi dagi khaidem ongbi chawba devi gi mihat ka mari lainana Manipur police na fare hariba SI Kananwala alias Danesori chahi nifuga mathoi ase yaidi pok wangkhem dagi natte Manipur police na thadorok liba aranba pau asena laibak miyam amadi wangkhem gi miyam da chamam na ba pokhalle Miyam gi chamam na ba si kok na ba Manipur police na sengdok piu haina Wangkhem Youth Club na phongdorok le Wangkhem Youth Club ki secretary S Premchandra na khuyek piduna Yairipok police station da pisun ki ba madi press ta thadorok pa da hairivana Manipur gi official Facebook page da tha asigi kunganipan da thagalaki ba post adu da yauriba mari suba accused SI Kananwala alias Danesori chahi nifuga mathoi gi laifam Yairipok Wangkhem haina palibasi aranbani haire